Bijing tabir ba khoi puno pu image TV na taram na okcha bagal loina na Brajesh Kumar na khurumjari ngasi ge maru ba pauda Young Leaders Connect 8th edition ngasi Manipur gi Chief Minister N Biren na hodokre Manipur da langak ani leiba yaroi haina UCM na lepli you legalize to gi mayok da ngasi su wakat mi famki mapung ba pau lobirasi Northeast India 2030 towards India's innovative and sustainable growth haiba thimda Young Leaders Connect 8th edition ngasi Young Leaders Connect 22 gi chief patron oinasab yaduna Chief Minister N Biren na hodokre thoramduda Arunachal Pradesh ki Chief Minister aduga Northeast Leaders Connect NELC gi governing members oiriba Pema Khandu Lok Sabha gi MP amadi NELC Governing Council Member Gaurav Gogoi Manipur ki Cabinet Minister Singh MLA Singh NELC Governing Council ki Member Singh Manipur ki Chief Secretary State Government ki Senior Official Singh Entrepreneur Singh amadi matik sara banha kaya su thoramdu da saruk yaki thoramdu ki manung chana Manipur ki Chief Minister N Biren amadi Arunachal Pradesh ki Chief Minister Pema Khandu na Project New Northeast Region Entrepreneurs World hodoki Loinana Star Education Manipur gi atenba video amadi Young Leaders Connect ki theme song su uthi ngasi inaugural session adu loirba matungda panel discussion amasu pangthoki panel discussion aduda unlocking the economic roadmap for Northeast India what will be the key sectors that will drive inclusive and sustainable growth in Northeast India haibasida Khana bagal loina Northeast India gi naha oiriba leaders singasu wari sanaki ngasi gi thoramda wangang laduna Chief Minister N Biren na Northeast State ta leiriba aikoi praja miyamna leibak sigi citizen ama oina leibak sina amadi central government na aikoi da kari pirai haina khanbagi mahutta leibak asigi damak kari contribute tawkhrabage haibadu khanbinaba appeal su tawki in our mindset one idea has been adopted on regular basis that what the nation, what the center or what the state has given to us. We never thought, we never think about what as a citizen, as a man, as a person, what I have contributed for the state or for the nation. No one thought it. No one. That is the concept which I want to change. Future of wildlife is in our hands. Haiba timda tha asigi anidagi nifal fawa numit taret ni chupna chathriba humpuga taret suba wildlife week ki saruk ama oina Thawal Forest Division gi makada Kakching range ki staff sing na ngasidagi range asigi manungsan ba tongan ba pat sing da chatuna drive chathaba hokre Kakching range gi range officer Laisam the national singduna Palel gi bit officer Muhammad Salahuddin Waikong gi bit officer and Projen Singh Wangu gi bit officer amasung staff sing yauna chatkiba drive aduda Kakching range gi manung channa leiba Loksi Pat Khoidum Pat Pumlen Pat amasung Buffalo Farm yauna tongan ba mafam singa koina satuna lamlaki usek sing fanaba lang thakba leibra haibana singba yangshinki drive aduga mari leinana Kakching range gi range officer Laisram Dinesh na haikibada numit taret ni chupna chathariba wildlife week ki palan thoram asiga mari leinana lamlaki usek sing kananabagi fandamda ngasidagi drive asi chathaba howani hojik nitham tha changthilak matam oirakpa asida aikoi gi pat sing asida lamlaki usek sing lakpa matam yore maram aduna usek fanaba lang thakpa
hu chenba hidak sin naduna usek phabasing lepiu haiki Manipur da lengak ani suba yaroi ipa ipu singna thambiramba Manipur gi lam amatta mangba yaroi phurupki natraga kanagumba kharagi interest ta thabak tawbigano haina UCM gi president Konthojam Joychandra na phongdokre wapam singasi United Committee Manipur UCM Langol unit ki building ama sangaba gi thorom da maitai Langol aying lekai da pangthok khibada phongdokhibani Joychandra na hai Manipur gi lam mangba yaroi apunbagi saktam thugaiba yaroi haiba phirep UCM na lepli masida kanagumba amatana Manipur thugainaba sinbiganu leibak ki thabak tawgani thoraklaga masagi interest thabak tawrakpa mioising UCM da yaholoi leibak ki damak thabak tawgani thoraklabadi leibak ki damak thabak tawnaba hotnaminasi UCM Langol unit na Langol singsang parengda uwa kaya thaduna mausagi khal kannanaba amadi purup khudingmakka tathuk tasin tawduna matam matamgi isu thenanaba hotnagani haiki Manipur da lengak ani suba yaroi Manipur gi adugum laba hana ifai puna thambiram ikeng nga aga thambiram ba nongkhai kai bi yaroi aikoi mafum aikoi Manipur gi lam insi ama pho aikoi compromise tawro habto United Committee Manipur nga sisu depi matam leba kibikta aikoi miyam gi domuk tele koni United Committee Manipur ngasi unit sida ida aikoi ngasi ko numi asidege aikoi hari langon unit asigi thabuk thorom khudima horani thabuk thorom tawbu matamda aikoi leba ki interest thabuk tawba mama ki interest thabuk tawba aikoi kana gumba isili naw kharana mama ki adugum leba pham singdo faisal laga leba ki thabuk tawbani tholaga maranai thabuk tawba masumba yawarko sing ase masi aikoi unit sida masi tawba yaroi yawbu yaroi leba ki interest thabuk tawgani leba ki tamakta tholaga leba oiba wakal lomda thabuk tawbi Coalition Against Drugs and Alcohol kadana lamdam asida lepalaitna yu legalize tawda lengak na lokhiba phirep adubu yaningdaba uttuna lamdam asi kasin kuya sinba thungna khongjang changchilakpagi manungchanna ngasi kadagi mijeng makhada ningol club hairok amadi singol apunba maira paibi lupka punna khusumnaduna hairok part 2 singol da wakat from creek wakat from aduga mari leinana singol apunba maira paibi lupki assistant secretary Niru Thokchomna phongdorokpada haukiba September kunda Manipur government ki cabinet mirep mifamda yu legalize taunabagi warep laukiba adubu yaningdaba phongdokpa oina wakat mifam asi pangthokpani sarkar asina yu thingbada thawai yaude yu sungba yu yonbadana hena thawai yaure miyamgi punsidagi yu sunglaga yu yolaga phanglakpa sel aduna hena lumna lauri yu sukthing thingdana thingba ngamdre haina hekta miyamda namthak tawduna miyambu apangwa siri masi miyamgi khanbagi haiba ngamloi maram aduna lengak asina laukiba firep athu matamda handok piduna miyamgi apamba mod launanaba white paper ama hana puthok piduna khananaina minabagi tanja hana lawuna punamaki yaiphabu oigani masina taduna sarkar na ngammi matagum lengak asigi firep hongdoktragadi miyamna akanba khongjang changchilaknaba sem saduna leire haibo opam thamki Ningol Chakuba amadi atai festival singi yenglaga kunsuba Assam Rifles khudeng thabi post na more rom dagi Imphal rom da pochai puthokpada athingba khara komthoktuna yahan bibagi damak more Imphal Eco Van Owner and Driver Welfare Association na thagat phongdrokli association asagi president gi mahut sinduna member roman na makata na paumi singda haikibda nongmanini gi mamangda Imphal more lambi gi khudeng thabi da leiba kunsuba Assam Rifles na more romdagi Imphal romda pochai amata puthokpa yahandre haina mioi kharana haikiba adu sengdokladuna hai Ningol Chakuba yauna lakliba festival singi yenglaga hana gari amada apple box amadagi hena puba yaramdaba adu hojikti box ahum puba yahanbire blanket anidagi hena puba yaramdaba adusu hojikti blanket manga yahanbire electronic item yauna chana thakna polam sing puba lambi asida yahanbibagi damak kunsuba Assam Rifles khudeng thabi post ki post commander bu association asina thagat phongdorli
More Ward number 3 the Labour Dr. Colvin Academy ge Golden Jubilee Celebration Committee na Sinduna Academy asigi chahi yangkai mapung parakpagi Golden Jubilee ge thoram ngasi pangthokri thoram aduda Lun Khomang Hauki President Hauki People's Council Lukosai Joe former Chairman ADC Chandel Reverend Thonglet Hauki President KBC 1 Amadi Jineva Hauki Chairperson G Jesina Maru Oiba Musing Oiki Nasigi Thorum Aduda KBC 1 gi General Secretary Reverend Dr. M. Thongkosai Haukipna Dr. Colvin Academy Golden Jubilee Stone Maikum Hangdoktuna Thorum Adu Haudoki Thorumgi Makatsa Tharakpa da Lukosai Joe former Chairman ADC Chandelna Academy Asigi Souvenir Ama Fongduna Miam the Kudol Tamki Thorum Gisaru Ama Oina Kuki Baptist Convention Education Board na Dr. Colvin Academy Moregi Golden Jubilee Celebration Committee da Achamba Kudol Tamduna Pugning Thawatki Loinana Thorum Aduda Naki Oiba Jagoi Isai Kayasu Utki Korirol Sandoklup Wangjingna Sillaga Tongan ba Aiba Anigi Lirik Ahum Haunawi Matung ina ngasi Wangjingda Laiba Korirol Sanglel da Pongkre ngasi Pongkibalai Sing Adudi Bangla Saityagi Maming Chatlaba Kabi Kazi Nazrul Islam na Bangla Lol da Iba Sansita Haiba Sarengi Lirik Adudagi Sareng Kontra Khangatlaga Yamuna Lairanjam na Manipuri da Handokpa Nazrul Islam gi Sareng Kara Haina Mingthon ba Lirik Amaga Santo M na iba drama ki lirik ani tabunung dagi amasung mallam maladinung sini ahan bagi larin jamge lirik asi korirol sandoklo wangjingge damak sanasam borotna fongbani lirik asi fongbagi thoram aduda Site Academy New Delhi gi Manipur Language Advisory Committee gi convener Nomaitem Krishna Kumar na athayo mitung korirol sandoklo wangjingge President Tongram Babulal na Thoram Mapu aduga Manipuri Site President Thawal District Masagi President Moirangthem Rajendra Site Yokhatlup Tenthagi President Kartik Maiba amasung Ningol Khut Manipur gi President Kundongwam Gunamani Laimana Ikai Kumnabaraba Mitung Singh Oina Saruk Yaki Association of Minimal Access Surgeons of India Association of Surgeons of India ASI Manipur chapter amari chija hospitals ga punna kusamnaduna pre-conference laparoscopic surgery workshop ama ngasi chija hospital da pangtokre thorum aduda chija hospital gi CMD Dr. KH Palin AMASI gi senior BP Dr. Kalpesh Jani Amasigi faculty Dr. Pravin Suryabansi ASI Manipur chapter ki chairman Dr. Nepram Sanjeev Singh Amasigi President Dr. Jugindra Esna DICE member Singh Oina Saruk Yaki Thorum aduga mari leinana minimal access general surgery gi ISOD Dr. Khwerakpam Devendra na Phongdok Khibada Association of Surgeons of India Manipur chapter gi sahi khuding October tha da pangthokpa conference ka mari leinana Association of Minimal Access Surgeons of India Association of Surgeons of India Manipur chapter amadi sija hospital na punna khusamnaduna hayeng October gi tang Nepal amadi mapal ta pangthokadori ba conference asigi mangoidana ngasi live operating workshop ama pangthokpani ngasi pangthokliba workshop asida minimal access surgery amadi laparoscopic surgery da maru oina mijing thamli maramdi malemgi oina surgery tawbada kwaidagi safe oiba amasung reliable oiba asi laparoscopic surgery asina oire doctor singnasu hairiba surgery makal asina gold standard ni haina lawi haina mahakna phongdokhi Thawal district ki manung chan na leiba mayai kaithel dagi Muhammad Rashid Ahmad kauba sahi contractor lom suraba me ama jingningai oiba mongda sina phangkiba adugi matangda miyamgi oiba mifam ama ngasi mayai kaithel community hall da pangtok tuna pungni phuni pani manungda misi aduda chenaba sing leingak na puthok pidragadi akan ba khongjang kaya sangsilagani haiba warep kaya lokre laikhidraba Muhammad Rashid ki mataima Wahida na Pongdor pada mak asi sahi tararom nopok kaithel man bida leiba banglem bigi yumda leirakhibani yum palabatungda yumda amuk leirakhibani
Manglembina yumda laklaga ima yam ware mateng pangbiu hairaki haukibatang marigi numidangda Manglembigi yumda chatkibani chatkiba numittagi call tawbuda masa tumkhre hairakpa call paidaba switch off thambara singba tawbudagi masaga pau amata phaunaba ngamdana lerakibani adubu ngarang ayuk call tawraklaga yambem PSC da siraga leire hairakibani manau nupabu imungi imagi ibungo haina mama sarga kaubikhraga hatok pirakpa asi yamna pende mihat asida chenaba sing Manipur lenga ki mai leinaba singna phabiduna achumba oil tawbiu maral leiba sing ain gi oiba matik saba serak phanghan biduna asigumba thodok asi tungda thohan biganu haina Chief Minister N Biren Singh gi puning chingchilakli ngasi ayu mayailam kaithel gi akoibada leiba Khul Singh Clubs Organization Association Mairapai Bilup Singh Wangkhem Jila Parishad ke nominee ward member Singh amadi village gi chief na singba na saruk yaduna pangthokhiba miyamgi pham aduna Rashid misi adubu yamna kanna yaningda phongdok na khibaga loinana asumba wail phangnanaba sangchilakpa khongjang singda miyamna mateng pinaduna punna thengnaminaba haiba wafam sing phongdok na khi Mifam aduna JSC against the killing of Muhammad Rashid Ahmed Alai Sanayai of Mayai Kaithel Koba JSC ama sembaga loinana atei warep kaya amasu lokhi Manipur University ki Department of Foreign Language ki Korean language na sinduna numit nini chupna chathagadaba Korean script puthokhiba ga mari lainana sinba ahum suba Hangwell Day celebration ngasi tongan ba event ga loinana MU gi VC Court Hall amadi Centenary Hall da hodokre numit asibu nengsingduna pangthokpa thoramgi matangda phongdok lagaduna Department of Foreign Language ki aisodi soibam imobana hai numit asibu nengsingba oina October 8 da ayambana celebration asi pangthoknei mafam karada hafta ani pangthokna basut lei department asigi oina hayeng phawba numit nini chupna pangthokkadarubani Korea khaktada natana malemgi atopa mafamda leiba Korean language hangdokpa university singda celebration asi pangthoknari University asida Korean foreign language hangba asi yamna kanai mapalamdagi mioi amadi ambassador phawba laktuna makhoigi Korean language tamliba sing asibu pungning thogatpada natana makhoigi laibakta thabak taunanabgidabak mahiroi pukhibasu leire Foreign Language Department asida state asigi mioi khaktanatana atopa state tagi mahiroi kyasu tamnanabgidamak laknari Korean language kumna Japanese language ki oirasu khudong saba kya ama pirakpalei haiki 1446 ki swaida makoi patmatunda palamali ko masama na makoi script semaga mai mahariba namisi nixang boina makoina ta October tang 8 jeta bani adu torana hafta amni koi chathai ba bakum khadadi about 2 weeks to mo chathai mo yam harau tayamna adara ba pechigi bakum mayam da koi Korean department le Korean language hangwa ba not only in Korea Korean script puthokhibaga numitpu ningsingduna ahum suba Hangwell Day celebration ga bai leinana Department of Foreign Language ki Korean language na sinduna MU gi Centenary Lon the Korean Food Festival pangthokre haiba festival asida Korean language tamliba mahiroi singna Korean singi tongan ba acha athak sing puthokhi loinana Korean kimsi sembagi matangda demonstration na singba kyasu utki haiba festival asi Korean gi asa athak singbu lamdam asigi miyamda khangananabagi wakhalonda Hangwell Day ga mari leinana pangthokpani haidi mera hau chongbaga mari leinana lamdam asida leiriba leita lairsingi khallaga kathokpo ena voluntary blood donation camp ama James Blood Bank da blanka khusamnaduna International Mutum Trust na sinduna pangthokre blood donation ki matang da trust asigi trustee member Mutum Sumorjit na hai ngasi pangthokliba blood donation asigi maru eba pandam di kana laijidrabat lamdam asigi singmi tami khaidana leiriba awa ana taraba amadi igi darkar lairakbada mateng pangnanabani masida sunatna trust asina hanadagi hauna laibak ke
oiba isu kayada saruk yaduna lakpagum makatana saruk yakigani amadi singtam khaidana igi awaba taraba singda kathokigani ngasigi donation aduda chaurakna myo yankhairomna saruk yaki tongan tongan ba masana kayada moirangi sanaroi singna manipur gi mengchat purakpa ngamlakliba asigi yenglaga moirangda leiba sengai lampak asi semgat pinanaba manipur gi chief minister amadi sports minister da haijaru badagi hairiba lampak asi paktok chauthok semgat sagatpa horakpani asigi damak thagachari haina MLA moirang thongam santina phundokre wafam singasi MLA moirang thongam santina sengai lampak asi da sariba gallery amadi lampak asi paktok chauthokna na semjinliba asibu yengchinbagi kongchat amada mahakna phundokibani kongchat aduda MLA TS santina makatana hai hana mamangda lairamba MLA singna lampak asibu semgat sagatpa oina Kelo India ki sentang makada lampak asigi mayaida gallery sagatpa horomlabani adubu lampak mayaida gallery saba yaroi haiduna kanagumba mioi kharana case torpadagi gallery asi matam khara sagatpa lepure haiba gallery asina lampak asigi mayaida sagatpa asida ground asi mapung faba ground oiba ngamdre adubu hojekti yasinaba purakpadagi lampak asi semgat sagatpa hobani haiba gallery asi Kelo India gi sentang makada sakiba oibana higher authority gi ayaba yaudabadi thugaiba yadabagi chief minister da haijaraga lampak asigi hana kom oina leiriba mafam sing asida leibak thonduna lampak asi pakthok chauthokna naba semjinba hobani lampak asi semjin nabagi damak chief minister na lupa lakh yankai kaithokpirakpa asigi damak chief minister bu thagachari lampak asi hojik phawda 80% semjin sajinba ngamle handak nong chudrabadi numit 15 kun phawgi manungda loishinba ngamnanaba hotnaragani yumlakta bom langsinbagi thabak asi tawbiganu masida asok apan yaurabadi kanana daita pugadage haina horok chambi apun manupi loki secretary soram kanan blana phundokre takhelambam lekai youth club TYC amadi horok chambi apun manupi lop anina khusamna duna sagorban SCG ex MLA khwarakpum loken gi yumda ngarang numidang pung nipan khara helakpada bom pokhai halamba bu yaningdaba phongdoktuna ngasi takhelambam lekai da wakat mifam ama chathakre mahakna hai yunglakta bom langsinduna misam praja singbu awaba pibagi thabak asi tawbiginu ngasi phawbada imung asida tongan ba pressure group amatagi demand torkpa lekide 0 miles oiriba security na kurak hangdan leiriba mapam asida thohan ningdaba thaudok thokpa asi laibak thibani asigumba yumlakta bom langsinduna aki tujungba pokhalliba mioi sing athubada phagat piu loinana kanana kari maramgi misam prajada aki tujungba pokhalliba no amadi karamba lupna thohlibano haibadu athubada khangan duna lale haina sengdopir uphondokhi miyam amana lining laisol onbagi thorum amada am admi party AAP gi minister Rajendra Pal Gautam na hindu gi laising thadopgi wasak lokhi haibagi wahodagi AAP amasung BJP gi marakta ungkhatna ba hengalak le hari ngasigi thorum adu lising chapan yakai tarokta lord buddhagi thajaba miyam amana laiming lokhi bagi thorongga banana dharma chakra prabartan din haiduna pangthokhibani lising chapan yakai tarokki thorom aduda Dr. B.R. Ambedkar na mahaki matung inba mioi lak amarongga loinana buddhism da lining lokhi AP minister Gautam na haiki ai Brahma Vishnu amasung Maheshwar thajaba leite ai makhoi irat puja taude minister gi waising aduna Hinduism amasung Buddhism bu ikaiba pibani haina BJP na maral siri BJP gi Delhi chief Adesh Gupta na police da complaint ama file tawkre AP minister singna rayot thokna sinbani Delhi chief minister Arvind Kejriwal busu hunduna ngangki Hindu singi mayokta hu kam sinbani Rajendra Pal Gautam Delhi cabinet da social welfare minister oiribani Jai Bhim mission kauba lup amana ngasi thorom adu sinkibani ayambana dalit oiba mioi chatret Buddhism da laiming lokhi B.R. Ambedkar gi great grandnephew Rajatna Ambedkar su sarukyaki sanabagi pau
District Sports Association Kakching Sinduna Lamjau Playground Satriba 20 KSH Leihau Debi Memorial Super Division League 2022 gi ngasi sanakiba match ani ahan background da Sau Kakching na LYA Elangkhang Pok Pibu Panjal ahum anida Thoikre LYA gi Panjal anidu jersey number 10 Dayanandana match horakpagi minute taruk amadi minute yankai mapan chan khibani Sau gi Panjal ahum dana jersey number 11 Dingkuna match gi minute 13 kuntra amadi kuntra marida chan khibani ngasi ani suba ground gi match dana YWU Kakching na SWC Kairakpu Panjal ahum soyo da maithiba piki YWU gi Panjal Singh jersey number 18 cases Kantana minute thoi aduga jersey number 9A Bisanna minute pan amadi umrani panda chankhibani Mamang thagi tarani togi Jiribam Higher Secondary School ge playground da All Jiribam Sports Association sindna chathara riba Raipan Suba Chandam Inungan Bi Memorial Mini Boys Under 13 Football Tournament 2022 gi ngasi final match sanadun luchinkre final match asida Young Sinlung Club Kalinagar amadi PYC Paitwal anina sanaki PYC Paitwal na Young Sinlung Club Kalinagar bu goal ahum anida maithi bapiduna PYC Paitwal na champion aduga Young Sinlung Club Kalinagar na runners up taki ngasi final match asida Jiribam Olympic Association ge President L Ranjit Kumar Singh All Jiribam Sports Association के President M Brajakant Singh tournament के donor CS Viren Singh Nasib guest president amadi guest of honor oina saruk yaki loinana champion amadi runners up taraba team singda manamathum Singh su yenthoki aroibda maroiba po mohanna Young Leaders Connect 8th edition ngasi Manipur ki Chief Minister N Biren na hodokre Manipur da lengak ani leiba yaroi haina yusiamna lepli you legalize tawgi mayok da ngasisu wakat mifam phamki ngasi gidamakta di paudam pijo mata solution jare mejang tabir ba khwai puna pu amuka hana khurumjari